Loyalam E-PAO tabi bakutimapu Hitram Susmitana Namitangi Pau Pizari Ahan Bida Partu headline. Miyamgi apambagi matungina lengak amastemduna telaba matam khara asida chingamadi tamgi marakta nungsinaba hanjilaknaba khongthang paisatpa hore haina siyana phongdorakli. Opium kg angkhai mathoi phare. NDA government bill ahum hatu na puthokpagi mahutta Manipurda hauzik leiriba tangdulai tadaba phibam asi hana hanjil hanbiyo hana ibobina phongdorakli. Pau sanduna pijari. Miyamgi apambagi matung inna lengak amastemduna telaba matam khara asida chingamadi tamgi marakta nungsinaba hanjilaknaba khongthang paikatpa hore haina siyamna phongdorakli. Tronglaubi thodok sarkar semhaningdaba irang pamba kharagi khujil tharang soidana oigani haba asi lengak asigi thajabani soidana phagani chenfam leite haina chief minister Imram Khemchana phongdokhrai. Deputy CM Losi Diko amadi Langthabal Assembly Constituency gi MLA Karam Syam yauna ngasi District Administration Imphal West amadi Public Health and Engineering Department anina sinkiba kakwa naurem laikai nongpok panthoibi mitin sanglen amadi Langthabal Assembly Constituency gi tongan mangada water supply amadi community hall sing sangabagi thoramda chief minister Imram Khemchana haikibada miyamgi apambagi matungina lengak amasemnuna telaba matam khara asida chingamadi tamgi marakta nungsinaba hanjilaknaba khongthang sing paikhatpa horapaga khanghaudana thokiba tronglawbigi tamthiraba tawdogasi lengak asibu semhaningdaba irang pamba irang leiraga sen tanba kangbu kharana soidana oigani habasi lengak asigi achepa thajabani makhoi sing adu soidana fagani chawkhatpa lamdam ama puraknaba honabada santi lehenba natana atopa pambai leite thokiba tawdok khudimak lengak sasan tawriba singdasu manana fawi amadi miyamda santi oina haurakpa ihausingda miyam maraktagi police personnel singda nung amadi naurina chingba langsinba kapsinba yaropana tear gas kaphanbagi machagama oheli adumak pu mahaki maikedegi kaptanaba hainasu scenery haikibaga loinana Langthabal SG lambi thong amadi chakwa thorangi tabak sing leptana paikhalagani haiba wafam sing phongdokhi. Tamenglonggi Haugailongda nongna saba Pau Sankar Kane Vidyalaya Governor Sangaduna miyamda khusina khrai. Tamenglong district ki manung chanba Haugailongda nongna saba Pau Sankar Kane Vidyalaya gi school building asi haunabi matung inna virtual gi kuthangda Manipur gi Governor Ajay Kumar Bhalana Sangaduna miyamda khusina khrai. Ngasi sanga kiba school building adu Ministry of Donor gi makhada North East Council na senthang pithaduna sakibani hairiba Vidyalaya asi Purva Sima Vikas Pratishthan gi makhada inkumja lisingani mapanda lingkhatkibani thoramadu saru yaba phongbada Governor Ajay Kumar Bhalana harauba amadi nungaiba phongdokhi ngasi gi thoram adu hakthinana saru yaramgadaba adu nongsinggi phibam namaram oiraga hakthinana saru yaba ngamkhidabani haina angangsingda phongdokhi loinana Purva Sima Vikas Pratishthan na state asigi manung hanjina lapna leiba mafam singda mahai masing social development amadi harmony gidamak hotnariba thabak thoram singbusu thagarpa phongdokhi ing kumjali singani kuni thoi phawbada school asina zingana kopa lebaki phanglang no oibata tana varada school asigi sang oiduna angang singi mahai tambirambadagi ngasi permanent oiba matamga chunaraba mawong amada lakpagi puwari da governor na phongdokhi school asina ngasi orakliba phibam asi school asibu lengdana thamba amadi amata oina honarakhiba dubu miyamna para ama oina lehuragani haina su phongdokhi Leingakna mana Pifamthoke haina haumina phongdorakli Moirang Lamkhaida Huranpot purakhiba harbek chatruk adubu fakhiba maira paibi ima sing adumasung youth sing adu Manipur Leingakna maru haina agriculture department na akhanaba mana piduna ikai khumnaba utpigadabani haina haumi youth front na thadorpa chirol mana hairi chirol aduna makhata na haribana Bihar dagi Moirang phawba sanglaba kilometer lisingmaga chahum marfu asida leriba security checkpoint chamagi mathakta karamna gari asi lalakhibano aduga amuk maudagi Moirang phawba kilometer chamaga yang asida leriba Manipur police ki checkpoint mayam asi karamna lalakhibano adubu gari adubu thorakhiba amasung maduda yawrakhiba singadu ILP pass pairakpra har Huranpot purakhiba matamda siznaba che sangsing yauna sel pijaraga lalakhibra habadu puthoktuna miyamda khanghanfam thoi Kwakta bazar da address oiba unauthorized dealer agrotech solution na Bihar gi
Cropcoin Technology Private Limited tagi huranuna purakhiba harsing asi kadaida sizinanabano masi Chuchampur romda puraga popi thanaba yongadoribra fanaba potki mamal lupa lakh 3 rom asina cookie singna yonbada lupa lakh 30 hena fangbagi damak purakhibra haibadu tikapam thoi masibu Farubagi police na pungning thogatpagi mahut faduna maral siragadi matungda karamna miyamna mating pangani thawong asi government ki home department na mating pangani haina logani hari NDA government na bill ahum hatu na puthokpagi mahuta Manipurda huzileriba tangdulaita da baphiwam asi hana hanjalan biyu hana ibobina fondorakli Center da huzileriba BJP na luchingba NDA government asina women reservation delimitation amasung state union territory reorganize tawbagi bill asi hojik puthoktringei da Manipurda huzileriba tanglulaita da bapibam asi hana hanjulan biyu haina ngasi Congress baban da pangthokiba pawgi mifam amada MPCC ki president soiriba former CMO ibobina phongdokhrai mahakna makhatana haikibada irangna maram oiraga hojigasi miyoi kaya ama yumda hanjinba yadaduna mapitana wana relief camp ta khangduna leribani hairiba miyam asi hana mayumakeida hanjil handuna netana lehena bohona biyu Manipura si karama matamda santi lakadagi haibasi mipum khudimakna hangnariba wafamni irang asina maram oiraga state asigi hojileriba sanmit londa chawna akaiba piribani khwaidigi hena maru oiribadi irang asina maram oiraga mahairoi sing amadi haukiba chahi ani hum asi matamda lairik tamba phangdana awaba kaya mayoknaduna laklibani amaromda yangluragadi semilongi phibam adudi kharabu fari mahairoi singna lairik laisu matam chana tamhodabagi puthawriba singasi karamna fuga kadoribano haiba asini haina phongdokhi OPM KZ Yankhima Thoi Fare Intelligence ki paw phongbadagi National Highway 37 gi Jiribam Police Station gi Lengang Popi Village tagi OPM KZ Yankhima Thoi Fare Police tagi phangba paw da tha asgi kuntarita Jiribam Police Station gi team amana Lengang Popi Village ta achat ong sing check tawduna laringai da chingna ningai oiba mongda Tata truck ama lakpadagi khamduna check tawkhi Police ki team aduna Tata truck adu check tawda OPM KZ Yankhima Thoi adu fabangam khibani OPM ga konana miyoi ani amasu fabangam khi farba miyoi sing adudi Punjab ki Mari Udotagi Sukhvinder Chahi Kuntra Gudian Purwat ki Sandeep Singh Tilno Chahi Nifumathoini Makoi anidagi mobile phone ahumsu phangbangam khi Polam Singh adu carton box anida haplaga purambani hari State level da lariba CSO Singh amato oina punsinduna amato oiba luchingda chapiyu haina UPC na phongdorakli State level da lariba CSO Singh amana tawbada amana yaudabagi achoba mami amatare maramasina state level da lariba CSO Singh amata oina punsinduna amata oiba luching biu loina fammu haraga phamba chatlu haraga chatpa state authority phawba full oina sizinaba ngamdraba lengak asi leraga lengak kadaba oirabadi pham thadopiro lengak miyam da sinabiro haina United Protection Committee nambol sinuna committee asigi nambol da leba office ta pangthokpa pawgi mifam amada UPC ki Media and Research ki co-convener Khomdram Sunina phongdorakli mahakna makhatana hai lisingani kolomjogi me ahumdagi hoduna kuki narco terrorist singna Manipur thugaina ba tawrakliba iranga sigi waroshin Manipur lengana purakpa ngamdringe cherak asida tha asigi tareta tronglawbida angang ani bomb kapsiduna hakhiba madudagi khoisaunaraba miyamna Gelmol da lariba CRPF outpost ta protest tawba changbada nomai kapthorakpadagi miyoi ahum laikhidaba loinana tha asigi 19 da TM Kasom khulda ambush torakpada miyoi ani laikhidaba ngasi phawba justice phangdri sikraba miyoi singa sigi justice phangnaba amadi thokliba iranga sigi warushin puraknaba United Committee na bona lakliba me ahumda nambol sawal lekai dige hoduna kodom pokpi lamkhai phawba miyamgi oiba rally ama soidana chalagani rally asida United Committee nambol ga puna seminar riba kendra manga nambol oinam konthauzam wangoi amadi Nauria Club Maira Paibi Organization khudim angna saruk yabiduna yumthong khudingdagi miyoi ani thokpiraktuna saruk yabiu loinana rally asida changadaba transport financial amadi polam sing miyamna mateng pangbiu haiki ihau thogaina bo hona ki ba sagai gi maital asibasing masak khangdokminasi hana ko komina phongdorakli haukiba April ko mangada ko kombinasyon na chakiba miyamna lengakta wahang hangba khungchat adubu thugaina ba organized mob chatakiba chagagi maital asibasing adu miyam sa khangdokminasi thogdok aduga mari lenana irang saguna bohona kiba Facebook page awon ba Manipur gi mathakta su Imphal West Police Station da FIR file tawkhrai
Thawdok asida chenaba mioi kaya yamna farabage habadu hauzik phawba khangdri. Police ki maikadigi maduda chenariba mioi adugi mathakta logi oiba action sing lokhatpiyu haina ngasi lamfelda leiba kokami ge office ta pangthokiba pawgi mifam amada kokami ge ko convener santana hakomna phongdokhrei. Mahakna makhata na haikibada tronglawbi thawdoka mari lenna kokami na changsilak liba khungjang asi matangda lenga ki maikadigi wari sananaba invite pirakhiba aduga mari lenna miyamgi oiba wahang khongchat adu chatuna lengakta wahang tarit adu pisankibani. Kokami asi miyamgi oiba loop ama oibana miyamgi mandate yaudana lengaka unaba yadabana wakat khongchat amaga loinana lengakta wahang tarit yawba chirol adu pisankibani. Lengakta pisankiba wahang sing adugi pakhum adu ani natraga ahum piraklabadi lengaka unagadra natraga unaroidra habdu miyanga puna firep lauminanaba chakhiba khongchat aduda sagol banlomdagi lakiba rally ama kanglapat mamang yauduna rally adu loiraga halakpada miyoi kharana mob saduna desamgi former president somorjet pu tamthina fu chebigi thawong chathakibani adugomba organized mob adubu chathakiba sagagi maital asibasing adu miyamna masak khangdokminaba changi haina sufangdorakli. Security force na Khulai Fagatkhre Chuchampur district ki Chuchampur police station ki manung chana laiba Mawbom village ta security force na thibu humbagi thabak chathabada Khulai kaya fagat pangamkhre. Police ki pauna hai tha asi konipanda Chuchampur police ki team amana hairiba mafam asida thibu humbagi thabak chathabada AK-47 rifle ama single barrel ahum magazine ga korana pistol ama pompi ama 35mm gi grenade ani amasung 81mm gi mortar bomb amani. Police na fagalaba polam singadu manakna pa police station da sinakibagalona na case ama lokhatuna makhata na thijinbasu hokre hari. Arubada maruiba paw amuka na pizari. Miyamgi apambagi matung ina lengak ama semduna telaba matam khara asida chingamadi tamgi marakta nusinaba hanjilaknaba khongthang pakhatpa hore haina CM na phongdorakli. OPM KZ yangkhimathul pare. NDA government na bill ahum hatu na puthokpagi mahutta Manipura hauzik leiriba tangdulai tada bipibam asi hana hanjalhanbiyu haina ibobina phongdorakli. Matang asida loyalam E-PAO na namitangi paw bibil lezari tabili bakutimapu amuka haina kurumjari.